Universal Friendship Organization UFO Western Headquarter Number 1 KOUTHOUJAM Battalion ge manung channa leiba MEITEI HUYEN LALLONG SINTAM SHANGLEN Satjal Academy UFO Kabowakching Khunou branch Shanggabagi Thouram Ngasi Pangthokkhre Thouram aduda Bishnupur district ki hanagi ZEO Nongthongbam Chingkhai mangangna ibudau pakhangba yekpa malemgi firal chingkhatkibaga loinana UFO gi member kayana malemgi firal gi maphamda salute piduna ikai khumnaba utkhi Thouram aduda Model Club ki President Rameshwar Sanabam Ward number 12 ki hanagi Councillor RK Kunjeshwari Ward number 11 ki hanagi Councillor Chandam Bikram Khuman Balaram Upper Primary School ki Headmaster Oinam Basanta Kumar Khuman amadi KKYC Kabowakching Khunou ki President Laiton Jambrozen MEITEI na maru oiba mithunglen sing oina saruk yakhi loinana UFO gi maru oiba thaumi sing amadi mafam kaya dagi lakpa UFO gi member kaya su saruk yakhi Thouram aduga mari lainana Model Club Kabowakching gi President Rameshwar Sanabam na hai MEITEI ekhoi gi chatna lonchat kaya na yomlaba Satjal Academy ama lamdam asida hangdokpa haiba asi pungning thogatpham thokpaga loinana ikai khumna pham thoi ekhoi gi inat amadi chatna lonchat asi yokhatuna malemda saktak pa haibasi haurakliba naharol amadi miyam gi achauba thaudangni haina mahakna makha takhi miyoi begi hakjang seda inom damni inat pini akoi chakot ba yade akoi hinong ba yade akoi thena ba yade haina khalla kana chong thoraiba adugumba youth force ama akoi gi namdam da lak pa habase pidam ninga waiba leiriba le kai seda guli chadana yu thakna ngausin da leiba maha kayama Apun masih jangan era, aku kerja bekerja tahu tapi yade, hanya ngasih gitu masih lagi masih, ayi kamu jadi hanya tak kena. Kesukai deh, inam dam sudah dah, lam macam apa dah, sangle lama sarga, ibu tu pakam bagi sakta mun kuding yang jeraga, ayi lu tong dah thong hap jeraga, inam dam sudah mana imah lebat, kita mana kerja bekerja tahu ke